Prime Minister Masamakna Thazaba Pirakraba Pawbada Kokomina Kutyak Yaude Thazabangam Loi Haidiba Asi Chatnaba Yaredaba Wafam ni Haina MP RK Ranjan na Haikre. Koko Migi Luchingba ngasi nongma nini asida kauraga wari sananaba hotnagani haina Chief Minister N Biren Fongdokre. Koko Mina Sangai Festival Pangthokpa Yaroi Haina Lauthokpa Laikrabasu Manipur Lengaki Tourism Department Sinduna Manipur Sangai Festival Pangthoknaba Sem Sabagi Thabak Sathari. Naga Santigi Wari Waroi Sin Purakpada Yauriba Wafam Sing Ngasi Phauba Khangandaba Haibasi Karigumba Khara Yaure Haiba Takpani Haina MPDA gi Chairman Ozugindrona Haikre. Bharat Sarkar ga IM ga Yanariba Santigi Warida Kari Yaubagi Hairiba Adu Miyamda Khanganlu Athubada Assembly Mifam Phamu Haina Taksilleduna Ngasi Manipur People's Democratic Alliance MPDA na MPP gi office mamangda Jackson Mifam Phamkre. Koko Mina Sangsilakiba Khongjanggi Saruk ama oina Kaisamthong Ilangbam Laikai Maira Paibi Lupnasu Sinduna Kaisamthong High School mamangda Wakat Mifam ama sathakre. Nakal Amaramda Uripo Khaidem Laikai de Leba St. Xavier Dominic ki Mahiroi Singnasu Koko Migi Khongjangbu Saugat Laduna Human Chen Sembaga Loinana Kholau Kya Laukre. Tera Urak Industrial Estate Bishnupur gi owner Amadi Sinmi Singnasu Koko Migi Khongjangbu Saugat Laduna Manipur Kaiba Yaroi Haiduna Jackson Mifam Phamki. Maria Montessori School Unemployed Van Owners School Service ki van drivers Singnasu Koko Mina Sangsilakiba Khongjang Asibu Saugat Laduna Section Mifam ama ngasi Koirengai Bazarda Pangthokki. Tha asigi Tarahumdoida Thokiba Imphal More Chenba Eco Van Driver Fakiba Thogdokka Mari Lainana Imphal More Van Eco Drivers and Owners Union na Imphal More Lambi Shutdown Lauthokpaga Loinana Gari Sen Khidre. Safai Karmacharis and Scavengers Haiba Hiramda Ngasi District Administration Imphal East na Sinduna Nomagi Oiba Khana Nainabagi Mifam ama Ngasi Imphal East DC Complex da Leiba Panchayat Bhavan da Pangthokre. Hill Leaders Day amadi Miyam gi numit punna ngasi Chief Minister Banglo da Pangthoktuna Chief Minister na Miyam unaduna Miyam gi wakat sing takre. Koko Migi Khongjang Saugatuna ngasisu mafam kaya da Miyamna Jackson Wakat Khongjang Changsili Kaisamthong Ilangbam Laikai Nagamapal Singjubum Lerkta Jackson Wakat Khongjang Changsin Kre. Ngasisu Imphal West District Police ki Kangbuna Wahengbam Laikai Jiri Parking Pisum Singzamai Chinga Makhongi mafam singda thiba humbagi thabak chacheduna Chingnaba Miyoi Kunithoi Fagat Kre. Kanglai Park News Tengbang Lupna Sinduna Hayeng Lup Asigi Nupi Thomi Sing Amadi Kanalai Jidrabi Ningol Oibi Sing Ningol Chakubagi Thoram Thaubal Nongang Khongda Pangthokkadori. Naga Santigi Warigi Waroi Sin Purakpa Numit Asi Naga Singi Khwaidagi Harau Tayamba Numit Oigani Haina Nagaland Chief Minister Nefuri and Miyam da Phongdokre. Yada Khetrigaung na mayai kaban ni saki mayok da sangsilakpa khongjang gi saruk ama oina ngarang numidang wairam naharop thongkhong da leiba Muhammad Shahjahan alias Saubi kauba mioi amadagi SP tablet lising taret ka chamnga N10 tablet chamnga amadi Corin mahi singa konana fare hairi. No compromise for territorial integrity of Manipur. Haiba banner makhada ngarang numidang Joint Committee on Manipur Integrity Moirang Subdivision Sinduna ngarang numidang Mairagi rally chatkre. Rally aduda saruk yakiba MLA Prithvi Rajna Manipur kaigadoraba matamda rajniti tawbagi matam natte haina phongdokre. Koko Migi Midyang Makhada Irilbung Library Union Kairao Bitra Awang Laikai YDCC LMYC amasung Kairao gi Maira Paibi Apun Malupna Sinduna Maira Rally chatkre. Rally adu Irilbung Thong Yorokpada Police na Thimbadagi Miyam ga Muknaba Thokki. Ukhrul District ki Humi Bilas Tangarang Nungthil Assam Rifles na Phaduna Pukhiba Nagalal Holup Amagi Brigadier Oiba Tot Martin Mafam Adugi Kunja Nupi Sing Horaktuna AR gi Makuttagi Munkre.
Nagaland Police na ngarang nupi ama yaung na miyoy mari, number 4 packet kulundoy, yaba tablet lising taranipan, country made pistol ama, sel oy na lupa lang kung trama to'y huralakpag oy gani, jingnaba Scorpio car amagal na pagat pang ngamkray, faraba miyoy mari adugi manungda Manipuri macha ama yauri. Kohima Police na hawkiba sagol sen numita, Kuzama check get manaktagi miyoy ani opium kezi marfugni toy point manga gakona na pagat pangam kray farba miyoy ani adu Rajasthan jagini hairi. Guwahati gi Dibrugarh town gi Paltan Bazar area da mapung maray farba leopard ama yum amagi chakhumda changlaktuna miyoy ama hatna bakhotna ramle laibak phabadagi miyoy adu hinghore miyamna mipaina ba leiri. Shu Chathariba Kukilal Haulupki, Apunba Bodi Ama Oiriba UPF na, Ngarang Mizoram ki Chief Minister Joram Thanga Unaduna, Indo Kuki Tok Chachaduna, Warosin Purakna Bataksin Kray.